Kuntra suba Assam Rifles nangak senbagi thabak tauriba Chandel district ki Molnom village ki area da lainga ki athing laina cookie sing na Manipur turel mathakta thong sarakpada usinadana leire hairi hiramasi matang da impact news na fangba pauda cookie sing na khundaba ke Molnom hairiba khulasi Chandel district ki manung challabasu Sugnu police station na kon mafamamani khulasi gi lamgi sarukta leiriba Manipur turel da sana ba makhong hairiba thong asina loirakpa matamda chakpi karong da ge Chorchanpur faubagi lambi asida malpuba gari fauba chatpa yagani haiba mafam asida thong sana ba hotnariba asi Chandel district ki DC na saba yaroi haiduna chahi asigi March kun mathoi da order thoktuna leiri order adugi matungina Kakching district police ki maikai dagi changduna yengsinbadagi matam khara thong saba lepluraba matung area adugu ki singna khundaba mafam oibana 37 Assam Rifles na ngaktuna leibani adubu Assam Rifles na ngakpadagi haiba thong asibu saba thingbagi mahutta usinadana leibadagi maningtamna sabagi thabak asi chatharakibane Manipur lenga ke athingmagi mayok ta thabak tawrakpa asina social media platforms sing da maike ke adigi yaning da phongdok pagaloina state asida ching amasong tamgi tongan ba lenga leirabra haina wahang tawrakli